ꯁꯤꯒꯤꯁꯦ ꯅꯨꯃꯤꯠ 50-50ꯅꯤꯗ ꯑꯃꯨꯛ ꯁꯨꯔꯦ ꯅꯨꯃꯤꯠ 50-50ꯅꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯧꯒꯤ ꯃꯔꯥꯁꯤ ꯐꯖꯅ ꯁꯥꯡꯉꯦ ꯃꯄꯨꯡ ꯐꯥꯔꯦ ꯁꯤꯗꯤ ꯄꯥꯟꯗꯧ ꯉꯥꯏꯔꯦ ꯕ꯭ꯔꯥꯟꯖꯤꯌꯥꯔ ꯆꯥꯏꯕ ꯑꯦꯛꯖꯣꯇꯤꯀꯥ ꯆꯥꯏꯕꯗꯒꯤꯅꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯦ ꯃꯆꯥꯁꯦ ꯑꯩ ꯃꯁꯤꯡ ꯊꯤꯔꯛꯀꯦꯕꯀꯣ ꯍꯣꯏ 1 2 3 4 5 6 7 8 9 10 11 12 13 14 15 15 16 17 18 19 20 21 22 23 24 ꯐꯖꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯃꯔꯤ ꯊꯣꯛꯑꯕꯅꯦꯀꯣ ꯃꯆꯥ ꯄꯤꯁꯛ ꯇꯥꯗ꯭ꯔꯕꯅꯤ ꯄꯣꯠꯁꯦ ꯍꯣꯏ ꯄꯥꯕꯨꯡ ꯃꯔꯥꯗꯤ ꯁꯥꯡꯉꯦ ꯇꯨ ꯐꯖꯅ ꯁꯥꯡꯉꯦꯀꯣ ꯑꯩ ꯈꯤꯇꯪ ꯆꯤꯡꯁꯤꯟꯖꯔꯒꯦ ꯄꯥꯕꯨꯡ ꯑꯝꯇ ꯌꯦꯡꯅꯕ ꯁꯤ ꯃꯁꯥꯒꯤꯁꯤ ꯁꯤ ꯂꯩꯅꯥ ꯇꯥꯔꯒꯗꯤꯕꯀꯣ ꯁꯤ ꯃꯀꯣꯛꯁꯤ ꯃꯨꯁꯨꯝ ꯃꯨꯁꯟꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯃꯅꯥꯁꯤ ꯁꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯀꯪꯕ ꯌꯥꯎꯔꯛꯀꯅꯦꯕ ꯆꯤꯟ ꯇꯥꯔꯒꯗꯤ ꯃꯔꯛꯁꯤꯗ ꯁꯤ ꯎꯇꯣꯡꯁꯨ ꯌꯥꯎꯗꯦꯀꯣ ꯇꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯤꯒꯤꯁꯤ ꯑꯦꯛꯖꯣꯇꯤꯀꯥꯒꯤ ꯃꯥꯒꯤ ꯄꯋꯥꯔꯁꯤ ꯁꯤꯅꯤ ꯄꯋꯥꯔꯁꯦ ꯕ꯭ꯔꯥꯟꯖꯤꯌꯥꯔꯒ ꯑꯦꯛꯖꯣꯇꯤꯀꯥꯒ ꯅꯨꯃꯤꯠ 50 ꯐꯥꯎꯗꯤ ꯑꯗꯨꯝ ꯆꯥꯏꯕ ꯌꯥꯏꯕ 50-50 ꯐꯥꯎꯁꯤ ꯃꯅꯨꯡꯗ ꯆꯥꯏꯍꯧꯕꯅꯗꯤ ꯍꯦꯟꯅ ꯐꯕ ꯑꯗꯩ ꯍꯦꯟꯇꯣꯛꯈ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯉꯣꯟꯗ ꯀꯥꯟꯅꯕꯗꯤ ꯑꯗꯨꯅ ꯍꯦꯜꯂꯤꯗꯅꯀꯣ ꯐꯪꯐꯝꯗꯤ ꯄꯥꯕꯨꯡꯒꯤ ꯕ꯭ꯔꯥꯟꯖꯤꯌꯥꯔꯒ ꯑꯦꯛꯖꯣꯇꯤꯀꯥꯒ ꯍꯥꯏꯁꯦ ꯐꯪꯐꯝꯁꯦ ꯑꯃ ꯂꯧ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯑꯃ ꯍꯦꯛꯇ ꯐꯪꯕ꯭ꯔꯥ ꯐꯪꯕꯁꯤ ꯑꯗꯨꯝ ꯐꯪꯉꯤ ꯂꯣꯏꯅꯃꯛ ꯍꯣꯏ ꯇꯧꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯦꯡꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯃ ꯂꯩꯕꯅꯤ ꯁꯥꯟꯇꯤ ꯍꯣꯏ ꯄꯥꯕꯨꯡ ꯐꯔꯇꯤꯂꯥꯏꯖꯔ ꯑꯗꯨꯗꯩ ꯑꯇꯣꯞꯄ ꯃꯐꯝ ꯂꯧ ꯍꯤꯗꯥꯛ ꯌꯣꯟꯐꯝꯗ ꯑꯃꯍꯦꯛꯇꯗ ꯐꯪꯕ ꯍꯤꯗꯥꯛꯅꯤ ꯍꯦꯛ ꯊꯤꯕꯗ ꯋꯥꯗꯕ ꯍꯤꯗꯥꯛꯅꯤ ꯕ꯭ꯔꯥꯟꯖꯤꯌꯥꯔ ꯑꯃꯗꯤ ꯑꯦꯛꯖꯣꯇꯤꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯂꯧꯁꯨ ꯐꯨꯛꯇꯍꯜꯂꯦ ꯕ꯭ꯔꯥꯟꯖꯤꯌꯥꯔꯒꯤ ꯑꯦꯛꯖꯣꯇꯤꯀꯥꯒꯁꯤ ꯂꯩꯕꯅ ꯄꯥꯕꯨꯡꯁꯨ ꯋꯥꯗ꯭ꯔꯦ ꯃꯊꯪꯁꯨ ꯑꯗꯨꯝ ꯁꯤ ꯐꯖꯅ ꯑꯩ ꯑꯗꯨꯝ ꯇꯧꯗꯧꯔꯕꯅꯤ ꯉꯟꯇꯥꯅ ꯑꯗꯨꯝ ꯍꯧꯔꯗꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡꯒꯤ ꯂꯧꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯔꯕꯅꯤ ꯄꯥꯕꯨꯡꯒꯤꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯣꯡꯖꯝꯗ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯄꯥꯕꯨꯡꯗꯁꯨ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯋꯦꯅ ꯍꯥꯏꯕꯤꯔꯤ ꯄꯥꯕꯨꯡꯅ ꯑꯗꯣ ꯕ꯭ꯔꯥꯟꯖꯤꯌꯥꯔꯒꯤ ꯑꯦꯛꯖꯣꯇꯤꯀꯥꯁꯤꯃꯗꯤ ꯄꯥꯕꯨꯡꯒꯤ ꯑꯣꯏꯅꯗꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯇꯥꯔꯦ ꯄꯥꯕꯨꯡꯒꯤ ꯂꯧ ꯈꯨꯎꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯑꯃꯨꯛꯀ ꯍꯜꯂꯒ ꯕꯦꯅꯔꯒ ꯊꯦꯠꯇꯅ ꯇꯧꯕꯤꯕꯁꯤꯗ ꯌꯥꯝ ꯃꯑꯣꯡ ꯇꯥꯕꯁꯤꯗ ꯅꯍꯥꯟꯃꯨꯛꯀꯤ ꯕ꯭ꯔꯥꯟꯖꯤꯌꯥꯔꯒ ꯆꯥꯏꯈꯤ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ 10ꯅꯤꯗ ꯆꯥꯏꯌꯦꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕꯗꯣ ꯕ꯭ꯔꯥꯟꯖꯤꯌꯥꯔꯁꯤꯅ ꯇꯤꯟ ꯇꯥꯕꯒꯤꯁꯤꯅ ꯑꯦꯛꯖꯣꯇꯤꯀꯥ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡ ꯍꯥꯏꯕꯗ ꯑꯦꯛꯖꯣꯇꯤꯀꯥꯁꯦ ꯍꯧꯖꯤꯛꯀꯤ ꯀꯟꯗꯤꯁꯟꯁꯤꯗꯗꯤ ꯀꯔꯤꯝꯇ ꯇꯤꯟ ꯎꯇꯣꯡꯁꯨ ꯇꯥꯗꯦ ꯃꯅꯥ ꯃꯌꯣꯟ ꯆꯤꯛꯄꯁꯨ ꯇꯥꯗꯦ ꯂꯣꯏꯅꯃꯛ ꯁꯤꯗꯩꯗ ꯂꯥꯏꯅꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯒꯤ ꯑꯦꯛꯖꯣꯇꯤꯀꯥꯁꯤ ꯌꯥꯝ ꯐꯔꯦ ꯃꯁꯦ ꯑꯦꯛꯖꯣꯇꯤꯀꯥꯅ ꯕꯦꯁ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯦꯛ ꯃꯥꯒꯤ ꯂꯧ ꯆꯥꯎꯔꯛꯄ ꯃꯇꯝꯗꯨꯗ ꯑꯦꯛꯖꯣꯇꯤꯀꯥ ꯄꯦꯀꯦꯠ 2ꯅ ꯆꯥꯏꯁꯟꯈꯤꯕꯗꯨꯅ ꯉꯁꯤꯒꯤ ꯂꯧꯒꯤ ꯐꯤꯕꯝꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯑꯦꯛꯖꯣꯇꯤꯀꯥꯁꯤꯅ ꯃꯦꯟꯂꯤ ꯀꯜꯂꯤꯁꯦ ꯍꯥꯟꯅ ꯇꯤꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯇꯤꯟ ꯇꯥꯈ꯭ꯔꯒꯗꯤ ꯑꯦꯛꯖꯣꯇꯤꯀꯥ ꯆꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯀꯥꯟꯅꯗꯕ ꯂꯩꯕ꯭ꯔꯥ ꯀꯥꯟꯅꯕꯁꯤ ꯂꯩ ꯑꯦꯛꯖꯣꯇꯤꯀꯥꯁꯤ ꯑꯗꯨꯝ ꯀꯥꯟꯅꯩꯕ ꯇꯥꯔꯁꯨ ꯇꯥꯔꯀꯥꯟꯗ ꯐꯕ ꯉꯝꯕ꯭ꯔꯥ ꯉꯝꯃꯦ ꯑꯦꯛꯖꯣꯇꯤꯀꯥꯅ ꯂꯣꯏꯅꯃꯛ ꯑꯩꯗꯤ ꯏꯁꯤꯡꯗꯤ ꯌꯥꯝ ꯆꯥꯎꯍꯟꯗꯕ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯍꯟꯗꯕꯤꯗ ꯊꯝꯕ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯅ ꯍꯥꯟꯅ ꯈꯜꯂꯤꯁꯤꯅ ꯑꯦꯛꯖꯣꯇꯤꯀꯥꯁꯦ ꯇꯤꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯇꯥꯔꯛꯑꯒꯗꯤ ꯃꯥ ꯉꯥꯛꯊꯣꯛꯄ ꯉꯝꯗꯦꯅ ꯈꯜꯂꯨꯕꯅꯦ ꯉꯝꯅꯤ ꯁꯤ ꯑꯩꯅ ꯈꯜꯂꯨꯕꯁꯤ ꯂꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯂꯧꯕꯨꯛꯇ ꯁꯨꯝ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯣꯟ ꯆꯤꯛꯄꯤ ꯀꯥꯏꯅ ꯍꯥꯏꯅꯕ ꯇꯤꯟꯗꯣ ꯁꯤꯁꯦ ꯇꯥꯟꯅꯕ ꯃꯤ ꯈꯔ ꯑꯃꯒꯤ ꯇꯥꯟꯅꯕ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯊꯦꯡꯅꯔꯦ ꯑꯗꯣ ꯁꯤ ꯑꯦꯛꯖꯣꯇꯤꯀꯥꯁꯦ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯑꯗꯨꯝ ꯌꯥꯔꯅꯦꯕ ꯑꯦꯛꯖꯣꯇꯤꯀꯥꯅ ꯕꯦꯁ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯥꯞꯈ꯭ꯔꯤꯁꯦ ꯄꯥꯕꯨꯡ ꯃꯃꯥꯡꯗ ꯍꯥꯏꯕꯤꯕꯗ ꯍꯥꯔꯗꯣ ꯀꯦꯖꯤ 10 ꯀꯦꯖꯤ 10ꯅꯦ ꯑꯗꯒꯤ ꯄꯣꯇꯥꯁ ꯀꯦꯖꯤ 6 ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯑꯦꯛꯖꯣꯇꯤꯀꯥ ꯄꯦꯀꯦꯠ 2 ꯑꯗꯨꯒꯤ ꯕꯥꯜꯖꯥꯔ ꯄꯦꯀꯦꯠ 2 ꯁꯤꯒꯤ ꯂꯧ ꯁꯪꯉꯝ ꯑꯃꯁꯤꯗ ꯍꯧꯖꯤꯛꯀꯤꯗꯨ ꯈꯇꯪ ꯆꯥꯏꯔꯒ ꯂꯧ ꯍꯤꯗꯥꯛ ꯑꯩꯈꯣꯏ ꯁ꯭ꯄ꯭ꯔꯦꯗꯒ ꯇꯧꯔꯒ ꯀꯥꯞꯄ ꯂꯧ ꯍꯤꯗꯥꯛꯀ ꯀꯥꯞꯄꯗꯣ ꯑꯝꯇ ꯀꯥꯞꯇ꯭ꯔꯤ ꯑꯗꯨꯗꯤ ꯑꯝꯇ ꯁꯤꯟꯅꯗꯦ ꯁꯤꯗꯩ ꯃꯥꯗꯤ ꯃꯈꯣꯡꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯂꯣꯏꯅꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕꯅꯦꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯎꯁꯤꯗ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯁꯤꯡꯅ ꯂꯧ ꯎꯕꯤꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯁꯤ ꯇꯤꯟꯒꯤ ꯀꯔꯤꯝꯇ ꯁꯤ ꯑꯝꯇ ꯂꯩꯇꯦꯀꯣ ꯁꯦ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯀꯩꯅꯣ ꯂꯩꯇꯦ ꯇꯤꯟꯒꯗꯣ ꯂꯩꯔꯗꯤ ꯇꯤꯟꯗꯣ ꯄꯥꯏꯊꯣꯔꯛꯀꯗꯧꯅꯤꯅꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯄꯥꯕꯨꯡꯗꯒꯤ ꯃꯇꯧ ꯇꯝꯖꯕ ꯌꯥꯕ ꯃꯌꯥꯝ ꯂꯩ ꯉꯁꯤ ꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯕꯤꯔꯤꯕ ꯍꯤꯗꯥꯛ ꯕ꯭ꯔꯥꯟꯖꯤꯌꯥꯔ ꯑꯦꯛꯖꯣꯇꯤꯀा ꯈꯛꯇꯪ ꯆꯥꯏꯒꯦꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯄꯥꯕꯨꯡ ꯍꯥꯞꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯦꯛꯖꯣꯇꯤꯀꯥꯗꯪ ꯆꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯐꯨꯂꯤꯒꯨꯝꯕꯗꯣ ꯑꯗꯨꯏꯗ ꯂꯩꯉꯣꯏ ꯐꯨꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯐꯧꯗꯣꯛꯑꯦꯗꯅ
아주 엑조틱까지 또 뛰어볼까. 아주 하가 지키도 하 야우데비다 마가 좀 사비로. 레이모이게 엑조티카가. 산바디 피켈라고 때문에 얌되더나. 아주 레이모이도 파트는 믹스. 레이모이도 믹스 도바. 또 그이금바 틴 타그레 하르가죠. 엑조티카죠. 지금 레이모이가 돌아 사비오나 바봉나 하이브리드. chen se si masa je phanam am na ta pambi ama khatang dei polei macha nga ta khatang dei ne se macha tara am poe masa tara na te kun mu sura bani se ta kun bu helamani kain ta si makhok ta gi ne se kain ta laina lai ke se brangiar amadi exotica lai ringai da logi phataba punamak phan mangam na bai da maktane pabung na habi je sikatani sin ri ba to pam da sin na de na habi je awang hai ta ne bo mongjam awang singya gi mafam sida lai ri ba mongjam gi lokol sidi atuki matik phare sidi khara chawrak ta ngai ri si jima hek thangna ba jima aduga atai loi mak phare pong brangiar gi exotica na so neglak patare ba banner ga to bani na ko okay lau publicity mayam ai tom da phaya pote non no bok pamin na ga bani sina exotica aduna exotica angang baduna brangiar have sine ba sia ni sina ni ne yar ba ai isagi ne ba bo isai lo yam de lokhai mung lei ba lokhai mung sida karim chaidri hoji bokta pengju peng thokri kam tawdri ling thokri ba hul la tham gi ba adu gi chang da lei ri ado peng amatung ji da brangiar ga exotica ga साइसन ब करी काय ब लेगे पेम को लोग ते तुम दासे लो यार नोंगा लगे तैयार है तुम यार पर याम काना रे लेंगे तो साइज दिन नुआई चेतना ओ होय अदु याम काना रे बाबू ngakतंग वाई साना जब नोंग मरक सिदा तौरी जे ओथोक फिबम ने अदु याम थागत चरी बाबू लो सिनजरा के बाबू अमु यो सिनजरु गे